India की maikaidagi US ka punduna China की border the military exercise pangthokli nakala maromda China na India na missile test tawgudoriba asi spaceship tharakduna yengsinnabagi damak tohonari mayam pumnamakpu anoba video update amada amukka hanna taramno ukturi ngasidi India amasung China ki oiba anoba lakliba development sing asigi matangda amuk punna miyeng tabinasi mamangi hapta asida US Army amasung Indian Army ani punduna Uttarakhand की China का border ओइबा LAC दगी किलोमीटर निपालोम खक लापा मफम असिदा पुनसिंदुना military exercise पांगथोक्तुना लाकी हाइरिबा military exercise असि हौजिक लोइसिनख्रे अदुबु China की माइकैदगी पांगथोक्रिबा military exercise अदु India अमसुंग China की 1993 अमसुंग 1996 की agreement अदुबु violate तौबनी हाइदुना फोंदोरकली China की foreign ministry की माइकैदगी US अमसुंग India की खोंगथांग असि India China की लेरिबा peaceful relation asibu thugainabagi damakta खोंगथांग अमनी हाइदुना condemn तौरी मसिगी पाखुमोइना India की माइकैदगी India asi sovereign oiba country ama khakni kanagumba atopa foreign country amana haibada makoina tawgadaba natte puningba country ama heka punduna military exercise tawningba matamda adumak pangthokani haiduna pakum pikre Aduga India China की 1993 अमसुंग 1996 की एग्रीमेंट असि violate तौबगी matang asida oiragadi China na mamangda kayarak hanna hairiba agreement sing asi violate taukrabage haibadu oina khanmana fagani haiduna fongdokli Nakal amaromda December gi lakadoriba tarik taraga manga amasung taraga taruk asigi numit asida Andaman Nicobar amasung masigi manang nagpa mafam asida missile test taugani haiduna jahasing chattanabagi damakta India government ki maikaidagi notice thorakre notice asi hek thokibaga Chinese ship Yuan Wang 5 asi amukasu hanna Indian Ocean tamna lakre pangthokadoriba missile gi sangyeng asi China की मफम अयाम्बा कोवर तौबा ngamba 5000 किलोमीटर की रेंज ओइगदबा अग्नि 5 की मिसाइल असि नत्रगना सबमरीन दगी लॉन्च तौबा K5 मिसाइल असि की अनिसिगी मनुंगदा अमा ओइगनी हाइदुना पानरिबनी इंडिया की माइकई दगी असुमना 5000 किलोमीटर रेंज ओइगदबा मिसाइल अमा चांगिंग तौरकपा मतमदा हाइरिबा चांगिंग अदु कयामुक यामना माइ पाकपगे मदुना ओइरकपा याबसिंग अदु ख्वाइदगी यामना खंगनिंगदबा कंट्री असि हौजिकी ओइना China हाइरिबा कंट्री असिना ओइरिबनी मरम असिननी हाइरिबा चांगिंग असि हेक तौगनी हाइबगा मखोगी स्पाइसिप असि इंडियन ओशन तमना थाजिलक्लिबा असि मसिनी कंट्री अनि सिगी ओइबा अनौबा डेवलपमेंट वीडियो सिगी ओइनदी मता असिदा लोसिनजरगे मतंगी अपडेट अनौबा अमदा अमुक्का हन्ना थेंगनरसी